ꯃꯉꯥ ꯂꯩꯕꯤꯒꯤ ꯃꯁꯝꯁꯦ ꯑꯝꯇ ꯍꯧꯗꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯨꯛ ꯈꯥꯏꯔ ꯈꯪꯅꯩ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯨꯛꯁꯦ ꯊꯣꯡꯒꯦ ꯁꯤꯁꯦ ꯑꯩ ꯑꯗꯩ ꯃꯉꯥ ꯂꯩꯕꯤꯁꯦ ꯎꯔꯕ ꯇꯧꯔꯤꯁꯦ ꯂꯝꯍꯦꯟꯗꯔꯦ ꯌꯦꯡꯉꯣ ꯃꯥꯒꯤ ꯄꯣꯂꯤꯑꯣ ꯄꯤꯊꯛꯄ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥꯗ ꯄꯣꯂꯤꯑꯣ ꯄꯤꯊꯛꯄ ꯂꯥꯛꯏ ꯑꯩ ꯆꯠꯂꯨꯒꯦ ꯃꯌꯥꯝ ꯇꯨꯝꯃꯤꯁꯨ ꯍꯣꯅꯥ ꯊꯕꯥꯁꯦ ꯎꯏ ꯎꯏꯅ ꯆꯠꯄꯗ ꯇꯨꯅꯤꯀꯣ भूमि तो भूमि हो रहा है तो अंकल ना कहो हाँ तो भाई ठीक है ठीक है पोलियो पिलाए पोलियो इसे दूध वाली मन दूने चो लंबा है मैं लिखती हूँ मैं लिखती हूँ नहीं तो बहुत लंबा होगा इधर पिला दो मनु हाउदे बा अदा दीदी रात को नहीं सोते दिन भर सो के रहती है ये तो अफवाह भी है ये तो अफवाह भी है तस्वीर लम्हेली पुंग कया तारगी जिंगू मयाम जिंगू चे रबा से नहीं सोते रात को नहीं सोते ये तो अफवाह नो आलबक तुम मो यादे कई वखन हो सिबा तू पुंग तरा मखाई तारे यंगसे मुनुआ ngtai pung ahum de hawal padro sumai taw lei bisibu kari wa khano sibo kaya nga ngo sibo tu ka tari yong se nonga la phawa mun mama thong tak tum baza tro nga le thabak sui tum baza ga dra nu sibie du bi tha su tum mu ya da bie ma cha nang si o ma chao di sabi ma chao muno nu sibie la se la baba do bi tha gam tum mo kwa संगोम से क्या रख थे तुम दे खोई मंगा ले भी से लम हेले मैं आम नोने दिखंग दबा नुंसी हाय मंगा ले भी दो जाम न फई नुंसी दो दा हाय बकवा सोंदरी मंगा ले भी से उड़ा बता उसे लम हेंदरे यंगो गुंडी मसी ngang से लम हेन भी ओले लम हेन भी ओले लागोम थासला मा आई पम ने मा काइन तो यong को ठेकला से पम ना भाई ना जिस लाओ से तो इशो पम ना भाई tao nói ngang na hai ba ma sigi hawai muk khai ra khang nei na tra se muk se thong ge si se na ko sok tok jage ma tinga ga ngatang thamine cham tho ni ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯁꯦ ꯏꯔꯨ ꯊꯣꯛꯄꯗꯣ ꯎꯠꯀꯦꯀꯣ ꯁꯦ ꯃꯁꯥꯖ ꯑꯣꯏꯜꯁꯤꯒ ꯂꯩꯔꯦ ꯃꯃꯥꯅ ꯇꯧꯏꯁꯦ ꯃꯇꯦꯛ ꯈꯤꯇꯪ ꯂꯧꯖꯒꯦ ꯚꯤꯗꯤꯑꯣ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯇꯧꯖꯕꯁꯦ ꯃꯃꯥ ꯀꯦ ꯅꯨꯅꯨ ꯑꯉꯥꯡꯅꯤ ꯎꯔꯕ ꯑꯩꯈꯣꯏ ꯃꯉꯥ ꯂꯩꯕꯤꯁꯦ ꯀꯔꯤ ꯏꯁ ꯃꯉꯣꯟꯗꯁꯨ ꯉꯥꯛꯇꯪ ꯊꯦꯛꯂꯧ ꯀꯥꯏꯅ ꯏꯃꯥ ꯅꯪꯗꯤ ꯍꯤꯞꯅ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯤꯅꯦ ꯃꯄꯥ ꯁꯩꯗꯣꯝ ꯍꯤꯞꯇꯅ ꯂꯩꯕ ꯉꯝꯃꯤ ꯃꯌꯥꯝ
ꯑꯉꯥꯡꯒꯤ ꯃꯥꯂꯤꯁꯃꯛ ꯇꯧꯕ ꯀꯥꯟꯅꯗꯦꯅꯦꯍꯦ ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤ ꯃꯄꯥꯁꯦ ꯑꯉꯥꯡꯒꯤ ꯃꯥꯂꯤꯁꯃꯛ ꯇꯧꯕ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤꯒꯤ ꯃꯁꯝꯁꯦ ꯑꯝꯇ ꯍꯧꯗꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦꯍꯦ ꯑꯝꯇ ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤꯁꯦ ꯖꯝꯕꯥ ꯇꯧꯊꯣꯛꯀꯦꯀꯣ ꯅꯣꯛꯏ ꯄꯣꯠꯅꯤ ꯁꯦ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯦꯡꯒꯁꯦ ꯃꯃꯥ ꯌꯦꯡꯒꯁꯦ ꯑꯣꯟꯊꯣ ꯑꯣꯟꯊꯣ ꯃꯇꯨꯡꯗ ꯑꯣꯟꯊꯣ ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤꯁꯦ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯏꯅꯦ ꯍꯩ ꯅꯅ 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 ꯅ ꯇꯤꯡ 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 nating ting nating 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 ting oh mamagi imuno nating ting nating ting ting nating ting mamagi nungsiba macani ni macani 1 2 3 haido dala kasi 1 2 3 kamu tahu sih sanari mamaga 1 2 3 1 2 3 ꯑꯩꯈꯣꯏꯗꯤ ꯐꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯕꯅ ꯁꯥꯕꯣꯟ ꯇꯩꯁꯜꯂꯒ ꯃꯃꯥꯅ ꯅꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤꯗ ꯌꯦꯡꯒꯁꯦ ꯃꯊꯨꯟꯗꯨꯁꯨ ꯌꯦꯡꯒꯦ ꯀꯨꯇꯨ 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 ꯍꯥꯏꯕ ꯃꯃꯥꯅꯀꯣ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯅꯦ ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤꯗ ꯌꯦꯡꯒꯁꯦ ꯃꯉꯛ ꯁꯪꯕꯗ ꯂꯣꯏ ꯌꯦꯡꯒꯦ ꯃꯃꯥ ꯌꯦꯡꯒꯦ ꯃꯃꯥ ꯂꯩꯌꯦ ꯃꯆꯥꯒꯤ ꯃꯃꯥ ꯂꯩꯌꯦ ꯃꯆꯥꯒꯤ ꯃꯃꯥ ꯂꯩꯌꯦ ꯌꯦꯡꯒꯁꯦ ꯃꯅꯥꯀꯣꯡꯒꯗꯣ ꯌꯦꯡꯒꯦ ꯃꯃꯥ ꯌꯦꯡꯒꯦ ꯁꯨꯅꯥꯗ ꯑꯃꯨꯛ ꯌꯦꯡꯒꯁꯦ ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤ ꯑꯝꯇ ꯀꯞꯄꯤꯗꯦ ꯈꯪꯉꯕ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯀꯞꯇꯦ ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤꯃꯨꯛ ꯐꯕ ꯂꯩꯇꯦ ꯁꯪꯁꯥꯔꯁꯤꯒ ꯂꯣꯏꯔꯦ ꯑꯣ ꯃꯃꯥ ꯂꯩ ꯌꯦꯡꯒꯁꯦ ꯃꯃꯥ ꯌꯦꯡꯒꯦ ꯑꯝꯇ ꯀꯞꯇꯕꯅꯦ ꯃꯥ ꯑꯉꯥꯡ ꯑꯃꯃꯝ ꯂꯩꯇ꯭ꯔꯥ ꯋꯥ ꯂꯥꯎꯅ ꯀꯞꯄꯗꯣ ꯑꯝꯇ ꯀꯞꯄꯤꯗꯦ ꯑꯩ ꯏꯆꯥꯁꯦ 하이브다 나이 mana 하이브다 나이랑 하이절레이니 하이절레이니 해 마마니 누시야 우라바 mayam 우라바 ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯅꯝꯕꯔ 1ꯗ ꯃꯔꯝ ꯃꯣꯛꯄꯗ ꯂꯤꯁꯇꯅꯦ ꯃꯉꯥꯜꯂꯩꯕꯤꯒꯤ ꯍꯥꯟꯅ ꯂꯥꯛꯑꯝꯒꯅꯤ ꯌꯦꯡꯒꯦ ꯃꯀꯣꯛꯇꯣ ꯌꯦꯡꯒꯦ ꯃꯃꯥ ꯁꯤꯗꯩ ꯍꯥꯏꯕ ꯇꯧꯔꯒꯅꯦ ꯌꯦꯡꯒꯦ ꯃꯃꯥ ꯌꯦꯡꯒꯦ mama yenge ma 제 ꯑꯩꯈꯣꯏꯅꯦ ꯑꯥꯗ ꯏꯊꯣꯛꯎꯔꯅꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤꯁꯦ ꯖꯝꯕꯥ ꯇꯧꯊꯣꯛꯑꯦ ꯃꯃꯥ ꯃꯊꯟꯇꯅ ꯄꯄꯥꯁꯦ ꯂꯩꯔꯁꯨ ꯀꯩꯌꯨꯝ ꯀꯥꯟꯅꯗꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯉꯥꯜꯂꯩꯕꯤꯅ ꯃꯔꯥꯏ ꯎꯖꯔꯅꯤ ꯄꯄꯥꯁꯦ ꯑꯣꯟꯂꯤ ꯃꯉꯥꯜꯂꯩꯕꯤꯗ ꯅꯨꯡꯁꯤ ꯇꯧꯕꯇꯅꯤ ꯁꯦ ꯃꯁꯝ ꯍꯧꯔꯣ ꯏꯆꯥꯗꯤ ꯃꯁꯝ ꯍꯧꯔꯣ ꯍꯧꯗꯕ ꯃꯁꯝꯗꯣ ꯍꯧꯗꯣꯛꯑꯣ ꯀꯣ ꯃꯁꯛ ꯐꯖꯊꯣꯛꯑꯣ ꯕꯨꯙꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯆꯥꯎꯈꯠꯂꯣ ꯀꯣ ꯍꯦꯟꯒꯠꯂꯣ ꯏꯆꯥꯗꯤ ꯃꯃꯥꯏ ꯃꯆꯥꯗꯤ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯏ ꯅꯣꯏꯗꯤ ꯃꯔꯝꯁꯨ ꯃꯣꯛꯇꯅ ꯂꯣꯏ ꯆꯣꯠꯂꯦ ꯃꯃꯥꯗꯤ ꯂꯣꯏ ꯆꯣꯠꯂꯦ ꯑꯗꯨꯅ ꯃꯃꯨꯡꯗꯦ ꯃꯉꯥꯜꯂꯩꯕꯤ is the best baby world record ꯀꯞꯄ꯭ꯔꯁꯦ ꯑꯩꯈꯣꯏ ꯀꯞꯄꯤꯗꯦ ꯑꯝꯇ ꯀꯞꯄꯤꯗꯦ
ꯉꯥ ꯂꯩꯕꯤꯁꯦ ꯃꯁꯛ ꯐꯖꯔꯕꯁꯦ ꯍꯧꯖꯤꯛ ꯃꯃꯥꯅ ꯀ꯭ꯔꯤꯝ ꯇꯩꯕꯤꯔꯅꯤꯗꯅ ꯑꯗꯨꯒ ꯀ꯭ꯔꯤꯝ ꯇꯩꯕꯤꯔꯅꯤ ꯊꯥꯎ ꯇꯩꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯨꯗꯨ ꯊꯛꯑꯒ ꯇꯨꯝꯃꯒꯦꯀꯣ ꯃꯌꯥꯝ ꯃꯉꯥ ꯂꯩꯕꯤꯁꯦ ꯃꯁꯝ ꯐꯠꯇꯦꯕꯀꯣ ꯀꯩꯗꯧꯔꯒ ꯐꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯊꯥꯎꯁꯦ ꯇꯩꯕꯤꯗꯕ ꯃꯁꯝꯁꯤꯒ ꯑꯁꯦꯡꯕ ꯀꯩꯅꯣꯒꯤ ꯊꯥꯎꯗꯣ ꯍꯪꯒꯥꯝ ꯊꯥꯎꯗꯣ ꯇꯩꯕꯤꯔꯅꯤ ꯃꯃꯥꯅ ꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯇꯨꯝꯃꯒꯦ ꯑꯗꯨꯗꯨ ꯊꯛꯑꯒ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯀꯣ ꯃꯥ ꯇꯨꯝꯈꯔꯦ ꯐꯥꯏꯅꯦꯜꯂꯤ ꯃꯥ ꯇꯨꯝꯈꯔꯦ ꯁꯤꯒ ꯂꯩꯖꯔꯦ ꯑꯩꯒꯤ ꯃꯨꯛ ꯊꯣꯡꯕ ꯑꯩꯅ ꯍꯩꯖꯕ ꯃꯑꯣꯡꯗ ꯊꯣꯡꯉꯦꯀꯣ ꯆꯥꯛ ꯍꯥꯞꯅꯗ ꯃꯥꯜꯂꯦꯀꯣ ꯃꯨꯛ ꯊꯣꯡꯕꯁꯦ ꯑꯩꯅ ꯑꯌꯥꯝꯕ ꯆꯥꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡꯗ ꯃꯨꯛ ꯊꯣꯡꯕ ꯆꯦꯡꯁꯪꯁꯦ ꯍꯥꯞꯇꯦꯕ ꯕꯟꯗ꯭ꯔꯥꯗꯁꯨ ꯀꯣ ꯕꯥꯃꯣꯟꯅ ꯊꯣꯡꯕꯗꯁꯨ ꯍꯥꯞꯅꯗꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯊꯣꯡꯕꯗꯁꯨ ꯍꯥꯞꯇꯦ ꯑꯗꯣ ꯑꯩ ꯖꯦꯅꯝꯅ ꯊꯥꯎꯖꯩꯔꯒ ꯍꯥꯞꯆꯔꯕꯅꯤ ꯍꯥꯎꯔꯅꯤꯍꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯃꯨꯛ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯝꯕ ꯍꯋꯥꯏꯅꯤ ꯑꯗꯨꯏꯁꯨ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦꯕ ꯆꯥꯔꯒꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯀꯃꯥꯏ ꯊꯣꯡꯕ ꯖꯥꯒꯦꯁꯨ ꯃꯨꯛꯁꯦ ꯑꯩꯁꯦ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯊꯥꯡꯗꯔꯅꯤ ꯂꯧꯔꯥꯒꯤ ꯚꯤꯗꯤꯑꯣꯔꯣ ꯆꯥꯛꯆꯥꯔꯤ ꯑꯃꯁꯦ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯗꯥꯁꯨ ꯆꯠꯈ꯭ꯔꯦꯕꯀꯣ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯥ ꯆꯠꯈ꯭ꯔꯦ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯑꯩ ꯃꯨꯛ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯃꯨꯛꯁꯦ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯑꯩ ꯍꯩꯖꯕ ꯃꯑꯣꯡꯗ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅꯁꯨ ꯊꯣꯡꯕꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯄꯤꯖꯔꯛꯑꯦꯕꯀꯣ ꯌꯥꯏꯉꯪ ꯀꯩꯀꯥ ꯍꯥꯞꯄꯒꯗꯤ ꯆꯥꯔꯛꯇꯦꯕ ꯃꯨꯛ ꯊꯣꯡꯕꯁꯦ ꯑꯆꯝꯕ ꯍꯥꯎꯁꯨ ꯍꯥꯎꯋꯤ ꯆꯝꯕ ꯍꯋꯥꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒꯁꯨ ꯆꯥꯕ ꯍꯥꯎꯒꯗꯕ ꯍꯥꯏꯅ ꯃꯌꯥꯝ ꯑꯩ ꯆꯥꯖꯔꯒꯦ ꯀꯣꯕꯤꯒ ꯀꯩꯅꯣꯒ ꯉꯧꯕ sini Ahmed P. Omelette. Hỏi không bị lại sao rồi ngasi alu kang medyo sune molo kang mga ngawla mili ne ba ngari yaw de to nga yaw de bida hayo mera meski mong da ne ꯃꯌꯥꯝ ꯑꯉꯥꯡ ꯆꯥꯎꯕ ꯍꯥꯏꯁꯦ ꯊꯕꯛ ꯄꯥꯡꯖꯟꯗꯦꯕꯀꯣ ꯄꯥꯡꯖꯟꯗꯦ ꯑꯗꯨꯒꯩꯗꯤ ꯏꯊꯟꯇꯅ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤꯅꯅꯦꯀꯣ ꯑꯃꯃꯨꯛ ꯇꯧꯕꯗ ꯃꯇꯝ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯊꯕꯛꯄꯨꯗꯤ ꯖꯥꯝꯕ ꯊꯕꯛ ꯅꯠꯇ꯭ꯔꯁꯨꯅꯦꯀꯣ ꯑꯂꯨꯝꯕ ꯊꯕꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯇꯝ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯤꯁꯦ ꯄꯨꯡ 2:30 ꯑꯍꯨꯝ ꯇꯥꯗꯣꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯗꯥ ꯆꯠꯅꯕꯁꯨ ꯅꯪꯅꯕ ꯊꯣꯡꯉꯦ ꯑꯗꯨꯒꯩꯗꯤ ꯍꯧꯕꯗꯤ ꯈꯤꯇꯪ ꯊꯦꯡꯉꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯅ ꯇꯨꯝꯗ꯭ꯔꯕꯅꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯃꯦꯕꯀꯣ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯥ ꯇꯨꯝꯊꯔꯤꯕꯀꯣ ꯃꯉꯥ ꯂꯩꯕꯤꯁꯦ ꯃꯥ ꯈꯇꯪ ꯂꯝ ꯍꯦꯜꯂꯦꯕ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯒꯩꯗꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯨꯡꯗꯅꯦ ꯈꯪꯉꯕ ꯆꯥꯛ ꯆꯥꯕꯁꯦ ꯑꯩꯅ ꯖꯥꯡꯉ ꯊꯣꯡꯈꯤꯕ ꯑꯩꯒꯤ ꯆꯥꯛꯇꯣ ꯈꯪꯉꯕ ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯥꯏꯕ ꯅꯣꯏꯅ ꯎꯕꯗꯗꯤ ꯍꯥꯎꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯖꯣꯍꯣ ꯊꯣꯡꯈꯤꯕꯁꯦ ꯑꯩꯅ ꯋꯥꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯄꯨꯡꯍꯥꯎꯇ ꯍꯥꯎꯏ ꯑꯗꯩ ꯁꯨꯃꯥꯏꯅ ꯃꯨꯛꯁꯤꯗꯤꯀꯣ ꯁꯨꯃꯥꯏꯅꯁꯨ ꯆꯝꯅ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯄꯤꯖꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯦꯅꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯁꯦꯝꯗꯣꯛꯆꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯊꯪꯗ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯑꯍꯥꯎꯕ ꯀꯃꯥꯏꯅ ꯊꯣꯡꯒꯗꯕꯗꯣ ꯃꯨꯛꯁꯦ
ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯃꯦꯟ ꯐꯠꯇꯕ ꯄꯤꯕꯤꯔꯝꯒꯅꯨ ꯑꯗꯣ ꯑꯦꯅꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯆꯥꯛꯁꯦ ꯌꯥꯝ ꯖꯥꯝꯃꯤ ꯑꯁꯤ ꯐꯖꯅ ꯑꯩ ꯆꯥꯛ ꯆꯥꯖꯈꯤꯒꯦ ꯑꯩ ꯆꯥꯕꯗ ꯌꯥꯝ ꯇꯞꯄꯦꯕꯀꯣ ꯇꯞꯄꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯁꯨꯛ ꯌꯥꯝ ꯁꯥꯡꯉꯅꯦꯕꯀꯣ ꯉꯝꯃꯔꯣꯏ ꯑꯩ ꯑꯗꯨ ꯑꯩꯁꯦ ꯐꯖꯅ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛꯀ ꯎꯅꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯁꯀꯤ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯏꯟꯖꯦ ꯆꯥꯖꯈꯤꯒꯦ ꯃꯌꯥꯝ ꯌꯥꯝꯅꯁꯨ ꯍꯥꯎꯔꯦ ꯑꯩ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯈꯥꯏꯕꯣꯝꯗꯤ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯈꯥꯏꯕꯣꯝꯁꯦ ꯈꯤꯟꯅ ꯂꯩꯌꯦꯕ ꯐꯖꯅ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛꯀ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯇꯧꯖꯕ ꯗꯦꯂꯤ ꯕ꯭ꯂꯣꯛꯁꯦ ꯁꯤꯝꯄꯜ ꯆꯝꯖꯅ ꯆꯥꯖꯕ ꯅꯠꯇ꯭ꯔꯒꯅ ꯖꯨꯍꯣ ꯑꯩꯅ ꯆꯥꯖ ꯊꯛꯆꯕ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯗꯨꯒ ꯐꯠꯇꯕ ꯀꯃꯦꯟ ꯄꯤꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯆꯥꯎꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯦꯅꯤꯋꯦ ꯑꯩ ꯏꯒꯅꯣꯔ ꯇꯧꯊꯣꯛꯀꯅꯤ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯖꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯑꯗꯨ ꯑꯞꯂꯣꯗ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯩ ꯆꯥꯛ ꯐꯖꯅ ꯆꯥꯖꯈꯤꯒꯦ ꯆꯥꯛꯁꯦ ꯌꯥꯝ ꯖꯥꯝꯃꯤ ꯆꯥꯕ ꯂꯣꯏꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁꯥꯡꯉꯅꯤ ꯕꯥꯏ ꯕꯥꯏ